ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯇꯨꯅ ꯑꯍꯥꯟꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯃꯥ ꯃꯈꯣꯏꯁꯦ ꯁꯅꯥ ꯁꯥꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ꯫ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔꯒ ꯃꯥꯃꯅ ꯐ꯭ꯔꯤꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯅꯥ ꯁꯥꯕ ꯇꯝꯁꯤꯜꯂꯨ ꯂꯥꯎ, ꯅꯪꯒꯤ ꯈ꯭ꯔꯣꯁꯇ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯥꯕ ꯑꯗꯨꯝ ꯇꯝꯕꯗꯒꯤ ꯍꯩꯔꯛꯂꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯒꯤ ꯁꯅꯥ ꯂꯤꯛ ꯈꯨꯗꯣꯞ ꯄꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯆꯝꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ, ꯊꯕꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯨ ꯃꯥꯃꯒꯤ ꯀꯣꯟꯁꯪꯗ ꯌꯥꯎꯗꯨꯅ ꯁꯅꯥ ꯁꯥꯕ ꯃꯇꯝ ꯈꯔꯗꯤ ꯇꯧꯈꯤꯒꯦ꯫ ꯊꯕꯛ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥꯈꯣꯏꯅꯁꯨ ꯄꯩꯁా ꯄꯨꯊꯣꯛꯂꯒ ꯅꯝꯅꯤ ꯍꯥꯏ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯍꯟꯅꯤ ꯍꯥꯏꯅꯁꯨ ꯃꯃꯥꯈꯣꯏꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤꯏꯕꯥꯅꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤꯁꯤꯀꯣ, ꯑꯩꯁꯨ ꯐ꯭ꯔꯤꯗ ꯂꯩꯕꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯥꯕꯁꯦ ꯌꯥꯎꯕꯅꯤ꯫ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯍꯣꯏ ꯐꯩ, ꯐ꯭ꯔꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯅꯥ ꯁꯥꯔꯒ ꯄꯩꯁా ꯇꯨꯡꯁꯜꯂꯣ, ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯅꯕ ꯍꯥꯏꯅ꯫ ꯎꯅꯕ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ꯫ ꯃꯥꯁꯨ ꯍꯥꯟꯅꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯊꯕꯛꯁꯨ ꯇꯧꯗꯕ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯅꯕꯨ ꯀꯩꯗꯧꯅꯤꯒꯦ, ꯅꯁꯛꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯤꯗꯨꯕꯨ, ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯈꯩꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯗꯤꯕ ꯅꯍꯥꯟꯅ ꯂꯣꯏꯅ ꯀꯣꯏꯁꯟꯒꯅꯤ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃ ꯈꯜꯂꯒꯅꯦ ꯀꯣꯛ ꯆꯦꯟꯊꯣꯛꯈꯤꯅꯤ, ꯀꯩꯗꯧꯋꯤꯒꯦ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥ ꯑꯃꯈꯛꯇ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ 100ꯒꯤ ꯃꯄꯨꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯁꯤꯗꯤ, ꯂꯨꯍꯣꯡꯉꯀꯥꯟꯗꯕꯨ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯕꯩ ꯋꯥꯅꯤꯗ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ, ꯇ꯭ꯌꯨꯁꯟ ꯇꯝꯂꯤꯉꯩꯗꯅꯦ ꯅꯨꯄꯥ ꯐꯪꯖꯍꯧꯔꯣꯏ ꯅꯪ ꯑꯃ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯏꯟꯁꯤꯟꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯅꯨꯄꯥ 2-3ꯗꯤ ꯀꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯋꯦꯇꯤꯡ ꯊꯦꯡꯅꯩ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕꯣꯏ ꯅꯤꯡꯗꯨꯅ, ꯃꯃꯥꯟꯅꯕꯤ ꯃꯃꯥ ꯃꯄꯥ ꯃꯔꯤ ꯃꯇꯥ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯨꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯂꯨꯍꯣꯡ ꯄꯟꯊꯥ ꯃꯅꯥꯛꯇꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯈꯨꯠ ꯊꯥꯕꯁꯤ ꯄꯨꯡ ꯍꯦꯛꯇ ꯊꯦꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕ ꯃꯥ ꯋꯦꯇꯤꯡ ꯂꯩ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯔ ꯆꯤꯡꯅꯔꯛꯏ꯫ ꯑꯩꯅ ꯍꯦꯛ ꯍꯪꯂꯨꯔꯕꯁꯨ ꯐꯣꯟꯗꯣ ꯑꯩꯅ ꯄꯥꯏꯗꯦ, ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯄꯥꯏꯕꯅꯦ, ꯃꯥꯒꯤ ꯐꯣꯟꯗꯣ ꯌꯥꯗꯦꯅ ꯅꯅꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯁꯤꯟꯅꯕ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯐꯝꯅꯤ, ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯅꯕ ꯂꯩꯇꯦ, ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯔꯣꯏꯀꯣ, ꯑꯗꯣ ꯅꯪꯁꯨ ꯋꯥꯁꯛꯎ, ꯑꯩ ꯅꯠꯇꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯥꯁꯨ ꯑꯁ, ꯍꯧꯖꯤꯛꯄꯨ ꯋꯥꯁꯛꯄ ꯀꯥꯏꯅ, ꯅꯪꯒꯤ ꯑꯣꯏꯗꯧ ꯂꯩꯔꯕꯁꯤꯕꯨ ꯏꯕꯨꯡꯉꯣ, ꯌꯥꯝꯅ ꯈꯝꯕꯜꯂꯛꯑꯅꯨ, ꯊꯥꯖꯗꯕꯤꯒ ꯇꯧꯏ, ꯉꯁꯤꯃꯛ ꯆꯦꯜꯂꯁꯤꯔꯣ? ꯑꯁꯨꯝꯅ ꯇꯧꯕ ꯎꯠꯄ ꯃꯇꯧ ꯑꯁꯤꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯆꯤꯡꯅꯕꯁꯦ ꯍꯦꯛ ꯉꯝꯗꯕ꯫ ꯂꯩꯁꯥꯔꯤꯉꯩꯗꯩ ꯍꯧꯅ ꯃꯥꯁꯦ ꯅꯨꯄꯥ ꯈꯔ ꯀꯣꯏꯔꯛꯄꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯅ ꯊꯥꯔꯛꯄ ꯃꯇꯝꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯆꯜꯍꯧꯗ꯭ꯔꯦ꯫ ꯁꯅꯥ ꯁꯥꯕ ꯃꯤꯒꯤ ꯁꯅꯥ ꯄꯥꯏꯕꯅꯤꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯔꯒꯗꯤ ꯐꯠ ꯇꯣꯛꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯕ, ꯃꯥꯃꯅꯤꯅ ꯌꯨꯝꯗ ꯊꯕꯛ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯅꯥ ꯁꯥꯕ ꯇꯣꯛꯏ ꯍꯥꯏꯈ꯭ꯔꯕꯗꯤ ꯏꯃꯥꯈꯣꯏꯅ ꯑꯩꯉꯣꯟda ꯑꯃꯨꯛ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯌꯥꯡꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯥꯛꯄꯤꯗꯕ, ꯃꯤꯒꯤꯗꯤ ꯅꯨꯄꯥꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯏꯕꯅꯤ, ꯅꯪꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯐꯥꯎꯕ ꯂꯥꯛꯄꯤꯗꯕ, ꯑꯗꯨꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯗꯣ? ꯑꯩꯈꯣꯏ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯀꯥꯏꯅꯈ꯭ꯔꯅꯤ ꯏꯕꯦꯝꯃ꯫ ꯃꯥꯁꯨ ꯑꯩꯒ ꯍꯦꯛ ꯂꯧꯅ ꯂꯩꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯐꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯝ ꯏꯜꯂꯤ꯫
ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯃꯔꯣꯝꯗꯗꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯍꯜꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯏꯅꯕꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯀꯥꯏꯅꯍꯟꯒꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯨꯗꯤ ꯈꯔ ꯀꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯍꯩꯖꯤꯡꯄꯣꯠ ꯆꯠꯃꯤꯟꯅꯔꯨꯁꯦ, ꯃꯐꯝꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤ, ꯑꯩ ꯏꯊꯟꯇ ꯍꯜꯂꯛꯄꯗꯣ ꯅꯨꯃꯤꯠ तारदी फरक तागदबा माली हाइदुना हाइरकपदगी ऐसु होय फरे ngasidi मा अमदा खरल ngन्ना लोइसिलगे हाइरगा थोक्लागे नंग लोइसिलगा लेरमुको हाइदुना इबानी अइना मखोइगी मयुम ताना लौबा चलगा ममानबीगी हैजिंग अदुबु याउरुई। पोयेंग पिथोक्लमगा सत हलकपदी यादबना खरा चा थक्लगा लेरगा लाकपा मतमददी नुमित ताबा हाइबदुसु ओइरे। लंबीदा सुम इबानी वरी साना साना लाकपना लेरक तंखाई यौसिलक्लबनी, अदुबु अैखोइगी यौगदबदी नकली, मखोइगिदी फना सांगना वटली। गारीदुसु तंजा अदुदा यारक्त्रे। अैना अमता कुमथौने कैदौरबनो अमता येंगे गारीसे, थाउदी ngасai फुंदा हलक्खिबनी। अस ओंथोकना इकाइग्रेदा, नुपी पुरगा चटपदा असुमना तौबसिंगु इकाइबा अनि सुदि खंदुना अैना माबु गारीदगी कुमथालगा चेक तौबा मतमदा गारीदो तयार पोखाइरगा लेरम्मी। अैनासु अस असिदि फरक ताइहे, खोंना साइफौ इल्लगा चलगा वर्कशॉपगुम्बा लेब्रा येंगसे अदुगा सेमहल्लसे हाइदुना इबानी गारीदो इल्लगा लाइ। उचिनासिना वर्कशॉप अमदी लेरम्मी। मफम अदुदा इनसेलगा सेमहनबा मतमददी नुमिदांगी पुंग 4 तागदौरे। वर्कशॉप अदुदसु अथुबगिनी हाइदुना मी अमा लेरम्बदुगी हाना सेमलगा अैखोइगिदो अमुक सेमबा मतमददी पुंगदुसु फना यामना थेंगले। अैनासु मंगोंदा हाय, नंग हाना थिल्लो हाइब्रा नत्रगा गारीसिदा पुन्ना चक्रसिरा? मानसु लंबीसे यामना सांगिये, अै थनगदा कमाइना चत्तुइनो, खोंना चटपदुसु कुइना चंगलनी, नंग थलमगा चक्रगे हाइरसु फरक तागदबा माली। फरेसे स्केम लोइरगा ngairaga चलसे, अै इमा खोइदसु हाइदोखरगे हाइना फोन तौबा मतमददी मतमदो पुंग 10 तागदौरे। इमानबीगी हैजिंग चटखिबनी हाइबा खंगलबसु पुंगदो थेंगलबनीना अैखोइगी इमा खोइसु फोनदो मनम तौसिलई। अैनासु इमा लंबीदा गारी याददुना वर्कशॉपता सेमगा लेरे, असि हेक लोइबगा लाक्लगे हाइना हाइखि। उचिनासिनादी गारी अदु सेमबा लोइबा मतमदा पुंग 10 मखाइ हेले। इबानी गारी अदु तमना तमना थौदुना लाई। अमुकसु याखिद्रबदी खोंना इल्लगा चलदी थेंगनी हाइदुना मानसु एंगोंदा असुमना हाय, पुंगसिसु यामना थेंगले, खरा थुना थौबा अै अखोइ युमदा चंगहनदना तोक्लनी। इमानसु ngасai फोनदा यामना ngangaklabani, hayeng kona poyeng adum pirage haidraga numida wairamda chatli haina yamna ngangakhrabani। Ainasu asumna haire, ado nangbu ima khoidadi phajana haikraba natro? Manasu hoi haikre, ado pungsi thengabanina aise yumda hanbada kizaibo, ngalingai oiradi tamo khoi baba khoi hanjilaktrikanda tumina change haibabu hojikti thengabanina मखोइसु लोइना लेरमनी। हौजिक फोपा कदाइदा चलोइ हंगबदी अै कै खुमदिनो? नुपा ओइरदी फै, नुपीनबु थेंगना हंजलगा करी अफबा हाइरकदुइनो? अै तमोदो याम साथीबनी किजैयेबा। अदुदगी ऐसु अदुदी कैदौसे हाइबनो इबानी? मासु करी मता खुमदे अैगी वाहंग अदुदा। अैना अैखोइगिदी युम यौगदोरे, कैनो नंगना हाइरिबबो थिल्लो हाइब्रो नत्रगा अैखोइदा चंगसिरो हाइना हाइबा मतमदा माना नोइदा ओइना चंगसे, अदुगा अैगी फोनसे स्विच ऑफ थमख्रगे, इमा खोइना तौरासु पाइररोइगेबा। अदगी ऐसु फरे फरे लाओ खोइदा ओइना चंगसे हाइदुना अैखोइदा इबानी पुन्ना चंगमिनरई। ऐसु नहान मखैदी कोइबा लांगबा चलुरसु युमदा हंजिलक्पा मतमदा इथन खता हंजिलक्पदो युमनिना करिसु खंदना अदुमक फफा चंगी। ngасidi मासु यावरबनीना थेंगनागा हंजलक्ले। इमा खोइना करी हाइगदनो हाइदुना ऐसु मिहुलसे यामना थुना थुना चोंगबा होरई। अदु ओइरबसु अैगी नुसीबदी थुंगनारे खंदुना पुगनिंगदा अमुकसु यामना हरावी। अैना मागी मखुत अदु समदुना चंगक्पा मतमदा इमा खोइसु माया का अदुदा टीवी येंगदुना लेरम्मी। अैना इमा अमता थोलो हाइना कौथोकपा मतमदा इमादी नुपी यावरे हाइबदो खंगदबनीना
ꯍꯥꯟꯅꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯃꯇꯧꯒꯨꯝ "ꯀꯩꯗꯧꯔꯒꯦ? ꯁꯠ-ꯁꯠ ꯆꯪꯉꯛꯑꯣ! ꯃꯩ ꯑꯣꯛꯇꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯑꯩ ꯀꯧꯊꯣꯛꯏꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯅ "ꯅꯠꯇꯦꯕ ꯏꯃꯥ, ꯑꯝꯇ ꯊꯣꯛꯂꯛꯑꯣ" ꯑꯁꯨꯝꯅ ꯀꯧꯊꯣꯛꯑꯒ ꯏꯃꯥꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯑꯗꯨꯒ "ꯑꯦ, ꯃꯥꯅ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯂꯩꯗꯣ ꯇꯠꯂꯤ "ꯏꯃꯥ, ꯆꯦꯜꯂꯛꯏꯅꯦ" ꯁꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯈꯣꯏꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯧꯔꯛꯏ꯫ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯑꯩꯒꯤ ꯀꯥꯗ ꯊꯥꯖꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯏꯃꯥꯈꯣꯏꯅ "ꯊꯦꯡꯉꯦ ꯉꯁꯤꯒꯤ ꯇꯨꯝꯂꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯈꯟꯅꯔꯁꯤ" ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯈꯤ꯫ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯜꯂꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯣ ꯈꯔ ꯅꯪꯕ ꯃꯥꯜꯂꯦ, ꯃꯔꯝ ꯑꯁꯤꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯤꯃꯈꯩ ꯈꯔ ꯊꯨꯖꯤꯟꯕ ꯄꯥꯝꯕ ꯃꯥꯜꯂꯦ꯫ ꯃꯣꯏ ꯂꯨꯍꯣꯡꯕꯗꯣ ꯊꯨꯖꯤꯟꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡꯗꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯅꯨꯄꯤ ꯊꯤꯜꯂꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯅꯨꯄꯤ ꯊꯤꯟꯅꯕ ꯀꯩꯅꯣ ꯇꯧꯔꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯈꯔ ꯌꯥꯎꯈꯤꯒꯗꯕꯅꯤꯀꯣ, ꯋꯥ ꯂꯣꯏꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯕꯅ ꯑꯩꯒꯤ ꯀꯥꯗꯨ ꯑꯗꯨꯃꯈꯛꯇꯅꯤ ꯑꯩꯅ ꯂꯩꯕꯒꯤ ꯍꯥꯡꯂꯤꯕ, ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯃꯥꯒꯤ ꯆꯤꯆꯦꯒꯤ ꯄꯣꯠꯆꯩ ꯊꯝꯕꯗ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯊꯕꯛ ꯇꯥꯟꯅꯔꯤꯕꯅꯤꯅ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯀꯥꯈꯣꯏꯁꯨ ꯌꯨꯝ ꯍꯣꯡꯗꯣꯛꯂꯒ ꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯀꯥꯈꯣꯏ ꯍꯦꯛ ꯍꯣꯡꯗꯣꯛꯈꯤꯕꯒ ꯌꯨꯝ ꯁꯥꯔꯒ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯍꯣꯡꯕꯗ ꯇꯥꯔꯦ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯅꯅꯥꯎ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯕ? ꯀꯥꯁꯤꯁꯨ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯄꯤꯛꯑꯦ, ꯃꯤꯒꯤꯗꯤ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ" ꯍꯥꯏꯔꯛꯏ꯫ ꯆꯥꯎꯅ ꯍꯣꯡꯗ꯭ꯔꯕꯁꯨ ꯎꯄꯨ ꯑꯃ, ꯀꯥꯡꯊꯣꯜ ꯑꯃ, ꯄꯣꯠꯆꯩ ꯈꯔꯗꯤ ꯄꯤꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯔꯥꯏꯗ ꯊꯝꯗꯣꯏꯅꯣ? ꯑꯁ, ꯑꯩꯗꯤ ꯃꯊꯥ ꯁꯥꯏꯍꯦ ꯅꯪꯅ ꯇꯧꯔꯛꯏꯁꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯦ꯫ ꯐꯔꯦ, ꯅꯄꯥꯒ ꯀꯩꯅꯣ ꯈꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯑꯃꯨꯛ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯊꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯊꯟꯈꯇ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ, ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯂꯨꯍꯣꯡꯕ ꯑꯗꯣ ꯊꯥ ꯃꯈꯥꯏꯃꯈꯛꯇꯪ ꯑꯣꯏꯅ ꯌꯩꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯌꯨꯝꯁꯨ ꯁꯥꯕ ꯅꯪꯂꯔꯣꯏ, ꯑꯃꯁꯨ ꯑꯃꯠꯇ ꯅꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯁꯤ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯣꯏꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ, ꯁꯪꯒꯣꯏꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯀꯥꯈꯣꯏ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯌꯨꯝ ꯁꯥꯔꯒ ꯑꯃꯨꯛ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯁꯪꯒꯣꯏ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯐꯥꯎꯕꯗꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯅꯪꯂꯦ꯫ ꯑꯩ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯈꯣꯏꯗ ꯏꯃꯥ, ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛꯇꯣ ꯀꯧꯔꯛꯂꯦ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯈꯣꯏꯅꯁꯨ "ꯑꯗꯨꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈ꯭ꯔꯤꯕ ꯄꯩꯁꯥꯗꯨꯅ ꯅꯝꯂꯒ ꯊꯕꯛꯇꯣ ꯑꯣꯏꯅꯕ ꯇꯧꯁꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯨꯝ ꯁꯦꯝꯕꯅꯦ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯅꯦ, ꯑꯗꯨꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯕꯛꯇꯣ ꯅꯝꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯦ ꯌꯣꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯊꯝꯂꯕꯁꯨ ꯀꯣꯟꯅꯔꯣꯏꯌꯦ꯫ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯁꯥꯔꯤꯕꯁꯦ" ꯍꯥꯏꯅ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯩꯅ ꯁꯅꯥ ꯁꯥꯔꯤꯕ ꯌꯥꯎꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯊꯥꯒꯤ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯑꯩꯁꯨ ꯅꯨꯄꯤꯕꯨ ꯃꯄꯨꯡꯅꯤꯡ ꯄꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯦ꯫ ꯏꯃꯥꯈꯣꯏꯗ ꯍꯥꯟꯅ ꯄꯤꯁꯤꯜꯂꯝꯕ ꯑꯗꯨꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯈꯣꯏꯁꯨ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯃꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯅꯕ ꯊꯝꯖꯔꯅꯤꯗ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯅꯥ ꯁꯥꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯒ
ꯅꯨꯃꯤꯠ ꯇꯥꯕꯗ ꯍꯜꯂꯛꯄꯅꯤꯅ ꯌꯨꯝꯗ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯌꯥꯝꯕꯅꯗꯤ ꯈꯪꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯈꯛꯇꯅꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕ ꯐꯪꯂꯤꯕ ꯍꯥꯏꯕꯕꯨ꯫ ꯀꯣꯟꯁꯪꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯕꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯀꯥꯟꯗ ꯊꯕꯛ ꯆꯠꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯁꯤꯕ ꯊꯕꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗꯤ ꯐꯃꯨꯡꯗ ꯍꯤꯇꯔ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯦ꯫ ꯑꯗꯣ ꯅꯪꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ, ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ, ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯟꯁꯪꯗ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯑꯩꯅꯁꯨ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗ "ꯑꯁ ꯏꯌꯥꯝꯕꯁꯤꯡ, ꯅꯣꯏꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯍꯦꯛꯇ ꯅꯣꯛꯊꯣꯛꯏ꯫ ꯋꯥꯈꯜꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯨꯁꯨ ꯑꯁꯥ ꯀꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕꯒꯤ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏ꯫ ꯃꯥꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯑꯁꯤꯁꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯉꯥꯡꯁꯦ ꯌꯥꯎꯔꯛꯄꯗꯒꯤ ꯃꯥꯁꯨ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯃꯥꯁꯦ ꯏꯁꯧ ꯂꯥꯡꯉꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯦ, ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯃꯗꯤ ꯀꯥꯁꯤꯡ ꯆꯟꯅꯕ ꯑꯗꯨꯃꯛ ꯌꯥꯅꯕ ꯂꯩꯔꯤ ꯏꯕꯥꯅꯤꯁꯨ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯑꯗꯣ ꯉꯟꯅ ꯂꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯪꯒꯣꯏꯗꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯥꯗ "ꯏꯃꯥ, ꯃꯧ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯍꯥꯏꯅ ꯍꯪꯕꯗ ꯏꯃꯥꯅ "ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ, ꯑꯁꯤꯅꯤ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯅꯤ, ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯑꯦ, ꯅꯪꯗꯤ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤꯅ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ, ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯅ ꯅꯤꯡꯉꯝꯅꯤꯗꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯕꯁꯨ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯜꯂꯦ, ꯅꯪꯅꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯦꯗꯅ꯫ ꯑꯁꯤ ꯉꯛꯇꯅꯤ ꯏꯕꯨꯡꯉꯣ, ꯅꯪ ꯊꯕꯛ ꯍꯜꯂꯛꯇꯕ ꯁꯥꯔꯒ ꯑꯩꯈꯣꯏꯗ ꯂꯩꯌꯣ, ꯃꯥ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯄꯅꯣ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯏꯃꯥꯈꯣꯏꯗ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯑꯉꯥꯡ ꯑꯗꯨ ꯈꯨꯠ ꯁꯝꯗꯨꯅ ꯂꯥꯛꯏ꯫ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯌꯨꯝꯗ ꯆꯪꯂꯤ꯫ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯛꯇꯕꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯪꯖꯤꯟꯅꯩ꯫ ꯃꯥꯅ "ꯀꯔꯤꯕꯨ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ "ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯥꯏ ꯆꯠꯂꯨꯒꯦꯅ ꯁꯨꯝ ꯍꯪꯕꯅꯤꯗ." ꯃꯥꯅ ꯑꯩꯉꯣꯟꯗ "ꯀꯔꯤꯁꯨ ꯆꯠꯇꯤꯌꯦ, ꯑꯉꯥꯡꯁꯤ ꯉꯁꯥꯏ ꯏꯃꯥ ꯈꯣꯏꯔꯣꯝꯗ ꯇꯨꯏꯁꯟ ꯊꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯧꯔꯨꯕꯅꯤ." ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯑꯣ, ꯃꯥꯅ ꯅꯍꯥꯟꯈꯩ ꯆꯠꯂꯤꯕꯁꯤꯗꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯂꯧꯕ ꯆꯠꯄ ꯑꯣꯏꯔꯝꯃꯅꯤ, ꯑꯗꯨꯗ ꯏꯃꯥꯈꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯐꯅ ꯈꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯂꯨꯍꯣꯡ ꯄꯟꯊꯥꯁꯦ ꯌꯧꯔꯛꯄꯗ ꯊꯕꯛꯁꯦ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯝꯃ ꯈꯣꯏꯗꯒ ꯌꯥꯎꯕ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯑꯍꯤꯡ ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯃꯥꯁꯨ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥ ꯈꯔꯒ ꯄꯥꯎ ꯐꯥꯎꯅꯕꯖꯥꯠꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯄꯤꯛꯂꯤꯕꯅꯤ, ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯇꯨꯝꯍꯟꯈ꯭ꯔꯒ ꯃꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯑꯁꯤ ꯇꯣꯏꯅ ꯇꯧꯕꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯀꯣꯟꯁꯪꯗ ꯂꯩꯔꯤꯉꯩ꯫ "ꯇꯥꯃꯣ, ꯅꯪ ꯉꯁꯤ ꯑꯍꯤꯡ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯪꯉꯛꯇ꯭ꯔꯒ ꯉꯁꯤ ꯍꯪꯉꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ "ꯉꯁꯤꯗꯤ ꯈꯪꯗꯦ, ꯃꯦꯟ ꯇꯥꯗꯦ, ꯍꯜꯂꯛꯄ ꯌꯥꯏ ꯍꯜꯂꯛꯇꯕ ꯌꯥꯏ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯨꯝꯈꯤꯕꯅꯤ꯫ ꯃꯥꯅꯁꯨ "ꯑꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯛꯇꯕꯗꯨꯗ ꯆꯥ ꯍꯥꯞꯄꯝꯅꯕꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ" ꯍꯥꯏꯗꯨꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯊꯝꯈꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯗꯨꯅ ꯃꯥꯝꯃꯅꯗꯤ ꯑꯍꯤꯡ ꯂꯦꯛꯂꯣ ꯍꯥꯏꯔꯕꯅꯤ, ꯑꯩꯅ ꯌꯨꯝꯗ ꯆꯠꯇꯗꯤ ꯆꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯂꯥꯛꯏ꯫ ꯑꯩꯅ ꯊꯕꯛꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ
ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ "ꯌꯨꯝꯗ ꯂꯩꯌꯦ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯗꯣꯏꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯩꯅ "ꯂꯥꯛꯑꯗꯣꯏꯔ ꯅꯠꯇꯦ, ꯑꯩ ꯌꯨꯝꯗ ꯂꯩ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯄꯥꯈꯠꯅ "ꯑꯣ, ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ" ꯍꯥꯏꯅ ꯐꯣꯟꯗꯣ ꯀꯛꯊꯠꯈꯤ꯫ ꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯍꯥꯊꯨ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩꯅ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ "ꯏꯕꯥꯅꯤꯅ ꯑꯩꯈꯣꯏ ꯃꯥ ꯈꯣꯏꯔꯣꯝꯗ ꯌꯥꯎꯕ ꯃꯔꯨꯞꯇꯣ ꯉꯁꯤ ꯐꯥꯎꯔꯦ, ꯑꯗꯨꯒꯤ ꯄꯩꯁꯥ ꯉꯥꯏꯔꯛꯄꯒꯤ ꯊꯦꯡꯕꯅꯤ." ꯑꯩꯅ "ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯑꯉꯥꯡꯁꯤꯁꯨ ꯃꯊꯟ ꯈꯛꯇ ꯁꯨꯝꯗꯨꯅ ꯊꯜꯂꯝꯃꯤ. ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤ ꯍꯧꯒꯠꯂꯒ ꯀꯞꯄꯒ ꯂꯩꯔꯒꯗꯤ ꯅꯪ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ? ꯏꯃꯥꯈꯣꯏꯗꯁꯨ ꯁꯤꯟꯅꯔꯝꯕꯁꯨ ꯅꯠꯇꯦ. ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ?" ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟda ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯤꯠꯅ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯥꯊꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯐꯥꯎꯕ ꯁꯦꯠ ꯍꯥꯏꯅ ꯊꯥꯗꯕꯗꯨ ꯉꯁꯤꯗꯤ ꯊꯥꯔꯨꯔꯦ꯫ ꯃꯥꯁꯨ ꯑꯩꯅ ꯐꯨꯔꯛꯄ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯔꯗꯨꯅ ꯐꯥꯕ ꯇꯧꯗꯅ "ꯆꯠꯆꯈ꯭ꯔꯁꯅꯨ, ꯑꯗꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕꯤ" ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯑꯉꯥꯡꯗꯨꯒ ꯇꯨꯝꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯊꯕꯛꯁꯨ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯒ ꯑꯩ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯥꯗ ꯁꯤꯟꯅꯔꯝꯂꯒ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯅ "ꯃꯧꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ "ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯈꯔ ꯐꯨꯔꯨꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤ. ꯏꯃꯥ, ꯑꯉꯥꯡꯗꯣ ꯈꯤꯇ ꯌꯦꯡꯉꯝꯃꯣ. ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯧꯔꯨꯒꯦ ꯇꯞꯅ ꯏꯪꯅ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯏꯃꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯇꯧꯕꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯁꯥꯗ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯑꯉꯥꯡꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯐꯨꯔꯨꯕ ꯑꯗꯨꯅ ꯃꯥ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯊꯕꯛ ꯇꯧꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯄꯨꯛꯅꯤꯡ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯦ꯫ ꯃꯥꯃꯅꯁꯨ "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯉꯁꯤꯗꯤ?" ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ "ꯃꯥꯃꯥ, ꯀꯔꯤꯁꯨ ꯇꯧꯗꯦꯗ. ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯍꯟꯈ꯭ꯔꯒꯦ. ꯌꯨꯝꯗꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ" ꯍꯥꯏꯗꯨꯅ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯊꯕꯛ hallꯛꯂꯒ ꯑꯩꯅ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯀꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯒꯥꯟꯗꯣ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯐꯣꯟ ꯍꯥꯟꯅ ꯇꯧꯏ ꯃꯉꯣꯟꯗ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩ꯫ ꯐꯣꯟ ꯑꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯇꯟꯅ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯏꯃꯥꯅ "ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯈꯛꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯛꯑꯝꯗꯨꯅ ꯊꯤꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤꯅꯦ." ꯑꯩꯅ "ꯏꯃꯥ, ꯑꯩ ꯃꯥ ꯉꯥꯛꯇꯪ ꯉꯥꯏꯔꯒ ꯄꯨꯈ꯭ꯔꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯃꯥꯅ "ꯌꯥꯔꯣꯏ, ꯏꯆꯥꯗ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯐꯨꯔꯒ ꯊꯥꯔꯛꯂꯒ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯇꯍꯥ ꯍꯦꯛꯇ ꯄꯤꯊꯣꯛꯀꯗꯔꯅꯦ? ꯅꯪꯅ ꯐꯨꯅꯤꯡꯉꯒ ꯐꯨ, ꯊꯥꯔꯛꯅꯤꯡꯉꯒ ꯊꯥꯔꯛ. ꯌꯥꯔꯣꯏ, ꯄꯨꯈꯤꯕ ꯀꯝꯇ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ, ꯆꯣ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ. ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯅꯦ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯄꯨꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ "ꯏꯃꯥ, ꯀꯩꯅꯣ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯐꯨꯅ ꯆꯩꯅꯕ ꯑꯩꯅ ꯃꯉꯣꯟꯗ ꯇꯣꯏꯅ ꯇꯠꯇꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠ ꯅꯩꯕꯗꯤ ꯅꯠꯇꯦꯗꯅ." ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯍꯜꯂꯒ ꯊꯝꯂꯝꯂꯒ ꯃꯊꯟ ꯈꯛꯇꯅ ꯆꯠꯂꯤꯕꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛꯈꯛꯇꯅꯤ ꯁꯦꯠ ꯂꯥꯎꯅ ꯊꯥꯈꯤꯕ꯫ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯁꯨ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯄꯗꯣ ꯑꯩꯅ ꯎꯏ꯫ ꯑꯩ ꯍꯦꯛ ꯎꯕꯗꯒꯤ ꯐꯣꯟꯗꯣ ꯊꯥꯗꯈꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯌꯥꯝꯅ ꯆꯝꯕ ꯂꯦꯝꯕ ꯑꯃꯒꯨꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯩꯕꯨꯅ ꯎꯁꯤꯟꯅꯗꯕꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯩꯅꯁꯨ "ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯂꯧꯕꯅꯤ, ꯂꯣꯏꯁꯜꯂꯣ, ꯆꯠꯂꯁꯤ" ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ "ꯑꯩ ꯆꯠꯂꯣꯏ, ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯅꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯣꯏ" ꯌꯥꯝꯅ ꯀꯟꯅ ꯈꯣꯟ ꯀꯟꯇꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯅꯪꯕꯨ ꯉꯝꯃꯗꯔꯣ?" ꯑꯁꯨꯝꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯥꯅ "ꯉꯝꯂꯅꯤ, ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯂꯒꯅꯤ. ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯏꯃꯥꯅ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯊꯕꯛꯁꯨ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯏ. ꯉꯟꯅ ꯍꯜꯂꯛꯑꯒ ꯃꯧ ꯀꯧꯔꯨꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ" ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ "ꯏꯃꯥ, ꯑꯩ ꯊꯕꯛꯇꯣ ꯉꯟꯅ ꯍꯜꯂꯛꯏ. ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯥ ꯀꯧꯕ ꯍꯥꯟꯅ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯦ.
ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕ, ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯣꯏ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯍꯥꯏꯍꯧꯏ꯫ ꯃꯃꯥꯈꯣꯏꯁꯨ ꯄꯤꯔꯛꯑꯔꯣꯏ ꯊꯥꯔꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯏ ꯏꯃꯥ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯀꯞꯅ ꯀꯞꯅ ꯄꯥꯎ ꯇꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯦꯔꯥ ꯅꯨꯄꯥꯅ ꯇꯧꯒꯨꯝꯗꯅ ꯀꯞꯀꯅꯨꯁꯦ, ꯏꯃꯥꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯏꯃꯥꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯆꯠꯂꯒ ꯀꯧꯔꯨꯔ ꯂꯣꯏꯔꯦꯗꯅ, ꯁꯤꯁꯦ ꯑꯉꯥꯡꯁꯦ ꯆꯥꯛ ꯄꯤꯖꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ, ꯅꯣꯏꯒꯤ ꯐꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯒ ꯇꯨꯝꯍꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯏꯆꯥꯗꯣ ꯄꯝꯗꯨꯅ ꯂꯥꯛꯏ꯫ ꯏꯃꯥꯅ ꯆꯥꯛ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯅ ꯆꯥꯔꯔꯣꯏꯒꯦ ꯏꯃꯥ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅꯦ ꯅꯁꯥꯗꯣ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎ ꯑꯥꯗ ꯀꯔꯤꯝꯇ ꯆꯥꯗꯈꯩ ꯐꯝꯗꯨꯅ ꯊꯕꯛ ꯁꯨꯔ ꯂꯩꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛꯁꯨ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ, ꯍꯦꯔꯥ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯔꯣꯏꯃꯤ, ꯏꯃꯥꯈꯣꯏ ꯆꯠꯂꯒ ꯀꯧꯔꯨꯒꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯎꯀꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯀꯧꯔꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯉꯥꯡꯗꯨꯁꯨ ꯃꯃꯥ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯑꯕꯅꯤꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯄꯛꯏ꯫ ꯑꯩꯅ ꯗꯨꯀꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯊꯦꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯈꯪ ꯃꯆꯥ ꯃꯁꯥ ꯅꯥꯟꯕ ꯑꯃꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯔꯥ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯐꯠꯇꯕ ꯍꯥꯟꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤ꯫ ꯏꯃꯥꯈꯣꯏꯅ ꯀꯧꯕ ꯆꯠꯂꯨꯔꯕꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯒꯤ ꯈꯜꯂꯒ ꯃꯥ ꯂꯥꯛꯄ ꯐꯥꯎꯕꯗꯤ ꯌꯥꯕꯅꯤ, ꯑꯩꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯅ ꯏꯪ ꯇꯞꯆꯕ ꯃꯇꯧ ꯑꯗꯨꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯕ ꯆꯠꯂꯨꯔꯕꯁꯨ ꯂꯥꯛꯑꯔꯣꯏ ꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯈꯣꯏꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯆꯦ ꯆꯥꯡ ꯏꯟꯅꯔꯁꯤ, ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ, ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯆꯌꯦꯠꯅꯗꯨꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦ ꯆꯥꯡ ꯏꯟꯅꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯨ ꯃꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯕꯅꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯛꯂꯕꯅꯤꯅ ꯀꯞꯄꯗꯨꯁꯨ ꯈꯔ ꯐꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅ ꯑꯩꯒꯤ ꯏꯃꯥꯗ ꯃꯥꯒꯤꯅ ꯃꯕꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯏꯃꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯨꯗ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯨ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯀꯌꯥ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯁꯅꯥ ꯁꯥꯕꯗꯣ ꯃꯈꯥ ꯇꯥꯅ ꯌꯥꯎꯔꯦ꯫ ꯍꯥꯟꯅ ꯌꯥꯎꯃꯤꯟꯅꯔꯝꯕ ꯏꯌꯥꯝꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯌꯥꯝꯅ ꯏꯀꯥꯏꯔꯤꯕꯗꯤ ꯃꯥꯝꯃꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯍꯥꯊꯨ ꯄ꯭ꯔꯞ ꯅꯨꯄꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯂꯒ ꯑꯃꯨꯛꯁꯨ ꯊꯨꯅ ꯀꯥꯏꯅꯕ ꯃꯥꯝꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯈꯤ꯫ ꯑꯩꯁꯨ ꯏꯀꯥꯏꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯁꯨꯕꯗꯨ ꯆꯠꯂꯨꯗ꯭ꯔꯦ꯫ ꯃꯥꯝꯃꯅ ꯅꯣꯡꯃ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯂꯥꯛꯇ꯭ꯔꯤꯕꯗꯤ, ꯃꯤꯅ ꯁꯨꯔꯒ ꯐꯪꯈꯤꯒꯗꯕ ꯄꯩꯁꯥꯗꯣ ꯅꯣꯏꯅ ꯁꯨꯔꯒ ꯐꯪꯖꯧ ꯍꯥꯏꯕꯅꯤ, ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯒ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯒ ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯒꯦ ꯍꯥꯏꯕꯔꯣ, ꯑꯉꯥꯡꯁꯤꯅ ꯀꯅꯥꯅ ꯊꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕꯗꯒꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯀꯌా ꯊꯥꯗꯣꯛꯇꯨꯅ ꯀꯣꯟꯁꯪ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯁꯥꯕ ꯌꯥꯎꯖꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯕꯨ ꯂꯪꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯩꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯖꯩ꯫ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯜꯗ ꯈꯟꯕ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯄꯣꯛꯏ꯫ ꯑꯁꯨꯛ ꯉꯝꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯒꯤ ꯏꯄꯣꯠ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯗꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ꯫